Ngara numida weram ki ba gangle ba ki mera gi pau se degi madu ba pau khara khangasara ka miyam da khudo tamjige border fencing kha bagi mayokta Kuki Chief Association Chandel na khongjang sangsingkrei India langang na achobo thodang lauduna hauzi Indo Myanmar border paring fencing kha bagi thabok paikhalakli ba asigi mayokta ngarang India gi Republic da numita Sandan District ta Kuki Chief Association KCA Chandel Committee on Indo-Myanmar Border Fencing KSO Chandel amadi Kuki MP Chandel na sinduna khongjang sangsingkrei khongjang adugi saruk ama oina miyamna Mosam Village tagi hauraga Mosam da lairiba taraga tare suba Assam Rifles ki camp phawba lele chappaga lodina pendabagi kholau sing laukhe khongjang aduda saruk yakhiba singna Mosam Village da yungba ngamkhai khangdoknaba border pillar puthok Myanmar ki ngamkhai manungda langsing ki haire ningsing bayabade Union Home Minister Amisa ne Indo Myanmar border paring sarukta kilometer tararom border fencing khaba loide haina phongdokhi baga loinana border fencing khaba gi thaba hauji khonglei thuna changsele haina phongdokhi basu laikhrabane makha tarapa pauda kaithel manbe de leiba kunthra khumdoi suba AR gi post leiba jawan ama laikana pangamdana laikidrei Marina Laikanare Waroi Sing Kaithe Mamide Leiba Kuntra Hum Suba Assam Rifles ki post Leiba Lens na ama Laikana Bangamdana Laikidre Aduga Post Aduda Laiminaba Atopa AR Personnel Marina Hauzi Rims Hospital da Laikanari Haide Pausi Asina Pangbo Paugi Matung Inade Laikidraba Lens na Adugi Maming Rama Shankar Apopa Kapil Deb Ram Kawe Uttar Pradesh ke Janakpur Bariyada Gine Mahaki Riflesman number na F33003339P ni aduga hauzi rem seleka na riba singaduna Halvidar Omesh Yadab Chaini Pumapan Dana Sam Chaini Putaru Putsan Say Yankai Taru Amade LT Kima Chaini Putarit ni Haide Pawasin Hai Laiki Drabar Lens Night Rama Shankar Ngarang ahing nuya matung pung baroga minikuma thorom tarakpa matamda o bagalonya na wakal manglakpadagi Kudakta Rims Hospital da pukatke aduba doctor na mahak sina purakle hana khangalaki bagaloina asi bahaksang Rims ki medal sangda PM tauna bagidamak thamkre matam ikang kanada na kuntrahum doi suba Assam Rifles ki post aduda leiba atopa personnel marisu sap manaba layong torokpadagi makhoi sing adu su Rims da pukatuna laikana ki haire hauju phawagi oina AR gi personnel ama laikhidraba amade Marina Laikan Nariba Adugi Chapchaba Maram Karino Haiba Kangbangam Makha Tarapa Pauda Lan Gimarum da Iraicha Karade Kulai Paduna Ima Selda Kihan Kanganba Kihan Laga Sel Lauba Papa Punbagi Tabakaya Satarak Labra Mikan Kulai Matikzana Paiba Kuki Singna Samjaraba Maite Iraicha Singda Taukun Matoi Leptuna Landaduna Lanjadraba Iraicha Kayage Punsi Loikibada Natana Mioi Lising Kaya Amaso Yumkai Laipam Japam Laita Badagi Yauna Waringai Amadi Miam Punamak Kilan ke Jaiting Panglingai Matam Sida Kuta Kulai Paiba Ireja Karada Masagi Sakti Lana Sijinaduna Mioi Kayage Individual Interest Sel Tawagi Mingda Kihan Kanganba Paba Punba Arapa Mapamda Kautna Puzaiba Kaya Tawbagi Tong Kaya Tawre Habase Wawa Launa Raba Wapam Ama Oirak Lehaina Maite International Civic Action Network ki Coordinator General Secretary na Thadorakpa Jerol Amana Phongdorakle Jerol Asina Hai Matang Asida Panjaning Bade Laira ina khudma khadina paisa pudaba tondaba mi kanasu leiramloi Ichil inaw singda paisa thaubiyo haijarakli bamiyoi singdu atopagi paisa adum tolangane paisa tonba khutima aikhoina thauba ngamgadaba sulaite adubo nampu hapuda Sathaba thong kayagi imasel gi marakta penadaba ningdom poknaba muknaba kaya soidina tholak patavane loinina asiguma kaya asina imasel gi marakta apamba saktam sagatnaba honabada apamba thoanbata nattana puksel sengna miyamgi damak songthorakliba lup amadi miyoi kayada miyamgi sapor hantanarakpagi maram kaya oirakpa yai maram aduna aikhoigi marakta apamba saktam ama sagasi hairabade Individual interest da paisa thauba apikpa imung manunggi khana chainabagi case kayada ka hena yoksindabana chumkadra haibase thamjaninge haide Cherol asin hai
Iramdam iraichasing aikoigi khongjat hauzik haurakpada ngairi. Iramdam ipurup kanaba hotnabagi lambida tingkhang tumbau kaya thengnarakigani. Adubu aikoi iramdamgidamak hanba laitena changsinba tabani. Adubu aikoigi khongjang lalong khudimak mapum phanbada miyamgi support yaudana khak yaroi. Maram aduna aikoi iraicha khudimakpu chap manaba miyeng yengduna nungsibiba ngakpibasu tamse. Nampu hampuna kaidongnungda tungkoiba solution purakpa wagani. Maram aduna achauba miyoi kayada namthak tauba multi-crore scam kaya society asida chauna singnariba miyoi singnattana miyoi amana hajarai haiduna hekta case oina onthokuna I maselda kian khanganba nampu hapu taubadudi Lupa asina taujahaningde. Aikoigi purupki apamba saktam amagidamak aikoi khara khangminase. Paisa thaubode aikoi isa sungamme. Lonina imung manungi khanabasu matamgi matung inna adumak yanaba purakkani. Lo kaya su enforce tauduna lairi haibase nungsijaraba iraichasingi mafamda thamjari. Aroibada cherol asin hai arambai tingolgi ruching purel amade nungsiraba tingoroisingna ningthina khanduna paisa thaudok thaujun amade imungi case macha sing arambaina pairoi haina laukhiba warep adu Lupa asina pungning thawasari. Lonina puruki apumba saktam amagidamak laukhiba warep asibu Lupa asigi maikaidagi thagapa phongdoktari. Lonina purup asigi apumba saktam amagidamak atai aphongba phongdaba iraichasingi lup khudimakna chap manaba warep laubirakani amade isagi lupki thamwisingda asigumba asida yauksindanaba ajepa wafam thambirakani haibase Lupa asigi thajabane. Aikoigi pandam phangnaba honabada ipurup asigi iraicha khudimaki emotional amadi physical support changi haibase aikoi kaufam thokte. Maram aduna aikoi iraicha khudimakpu thamoidagi nungsiba loinasi amade ngakpibasu tamsi haibase Lupa asina thamlakli. Makha tarapa pauda Kuki Volunteers singna arm duty yaoba pamdrabadi Lupa lakh ani fine oina thibagi mathakta chaklen khangadabani. Kuki MP cycle Yamna angakpa khongthang ama oina Kuki MP cycle Defense Committee gi maikaidagi khul aduda lairiba Kuki Volunteers singna arm service dagi pothaba pamlabadi Lupa lakh ani fine oina thibagi mathakta nat koiba chanabi ama pangthokadabani haina akanba warning tawkhre. Kuki MP cycle gi Defense Committee gi maikaidagi hairibana conflict zone da lairiba civilian singna akamba pressure amaga loinina Kuki Volunteers singna armed service dagi tokpa pamlabadi Lupa lakh ani fine thibagi mathakta khulgi oiba chaklen ama khangadabani. Tha asigi taraga tarukta thokhiba cherol aduda hairibana yamna sakti laireba Kuki MP asigi maikaidagi volunteers na region aduda lairiba tension kaya adu yenglaga community asigi defense amasung safety gi damakta tangai phadana armed duty tawgadabani. Region aduda Kuki Volunteers singe masingsu leptana hengalakli. Volunteers singe tangai phadana community asige safety amasung defense gi damak mathau tawgadabani haiki.